Arambai News Guwahati da Maithelon ki pau tabiriba singbu ihan handu maktada jingangbam Sujitra Rani na kurumjari. Hauzik pugma masi fawbagi oina maroiba samlapa pau khara lominarase. All Assam Manipuri Students Union Amsugi Tam Khayamarum President Oram Laba Maithan Kaisam Niranjan Khoiren Amadi Amsugi General Secretary Loinana Pauna Ningsing Loop Panel Gi General Secretary Suabiramba Thoidingjam Binoy Gosai Purna Manungatam Chadana Laikitabada Panil Amadi Pangram Mera Paibi Ima Singna Awaba Fongdokre Udarbon Pangram de Laiba Pauna Brajabasigi Mitam Mamanga Laiki Trabaluchingba Ani Asigi Saktamda Maira Amadi Hailei Katuna Minute Ani Tumina Leptuna Awaba Fongdoke Thoromasida Amsugi Advisor Saikhom Komlakantan Haiki Niranjanna Amsugi Itihas Kilamai Kaya Ibiramba Adu Ngasigi Mirolna Kaidungaida Kauk Ngamloi Amsugi Advisor Laisram Satyajit na Haiki Pangram da Kiliba Pauna Brajabasigi Mitamasi Laikidraba Binoigi Hotnajamanna Kinkibane Thoromaduda Longzam Mera Chauba Seram Herazit Kamini Prabharani Sarma Lakibabu Loinana Mera Paibi Kayamarusu Sarukiaki Hauzik Manipur ki pauda Manipur lengak na ngamkhai sahar more ngak se nabagi damag rapid action force thaziliba si more dagi lanjinaraktuna tongan tonganba relief camp kaya da lariba mitei sing more da athu matamda hanjilhanabagi lokhalakpa Manipur lengak ki thorangni haina Chief Minister N Birenna phongdorakle Haukiba October 8 ki ahing nongyai matung pung ani taba matamda moreda rapid action force ki gari tararom thajinbagi thorang paikhatki Maduda Kakching Lamkhaida Lamdam Adugi Nupik Mayamna Thajinba Yaroi Haina Athingba Thambadagi Moreda Changwang Ngamdaduna Sorada Rapid Action Force ki Kangbu Panduna Laiki Lambi Tingbagi Thabak Chatharingai Ngarang Nungtil CMN Birena Lambi Tingliba Miyamda Telephone ki Kuthangda Wari Sanaba Matamda Ahanba Khongthang Oina Rapid Action Force sing Ngak Senbagi Thabak Paikhatpa Hauba Sida Miyamna Lanna Lobiduna Apanba Pibiganu Haina CM na Micham Miyamda Haiseraki Nagalamoromda Ngamkhai Sahar More Town asida Yelhongaidagi Lerakpa Mitei Khul Sing Cookie Sing na Mai Thaduna Talakpadagi Manipur ki Tongan Tongan Mapam Sing da Hangliba Relief Camp Sing da Changjafam Logduna Leiri Maragasida Cookie Sing na Mai Thadokraba Amadi Mai Thahodaba Mitegi Yum Singa Thangnaba Lambi Mapalgi Saruk Sing Sengdoklaba Matung Vegetable Market Semgatnaba Hotnarakpada Irang Thorakpadagi Technopal District Magistrate na Moreda Curfew Thamjinkre Ngarang ayuk More Bazar Manungi Hana Kaithel Phamnaramba Maphamsing Adu Sengdoknaba Hotnarakpada Mitei Nataba Atei Phurupki Mioisingi Marakta Yanadaba Yaurakpadagi Irang Haurakki Hairi Market Semgatnaba Honariba Maphamasi Mitei Singna Hanadagi Lereklaba Mapham Makoigi Yum Amadi Dukan Mamangi Saruk Singni Su Hairi Kuki Militant Singna Mai Thakiba Amadi Thugai Kiba Mitegi Yum Sing Asigi Potjai Kaya Yamna Mang Takrabage Haibagi Matangda Police verification Paupa Tawdri Maramaduna Kaithel Semgatuna Pocha Yonbagi Tabak Jataba Haibasi Maram Chade Haiba Wafum Pongdokpadagi Yetnaraktuna Irang Thorakibani Atopa likhunamagi matungina More de Laiba Mitei Singna Hana Lairamba Dukan Phamlamba Amadi Mai Thakraba Yum Singda Cookie Singna Sengdok Laga Kaithel Phamnanaba Honarakpada Security Singna Athingba Pirubadagi Cookie Singna Irang Haurakibani Su Hairi Moreda Ayuk Pung Taruktagi Numidang Pung Manga Fawba Curfew Komthoklurabani Adubu Ngarang di Curfew Amuk Thamjinbagi Order Thorakre Bisnupur District ki manung chana laiba Mitei Khul Kayada Kuki Militant Singna Yamnamak Toina Landarambagi Thabak Matam Khara Leprabagi Matang Amuk Hadna Nomai Caption Bagi Thabak Handak Chatharakre October 8 gi numidang Athengbuda Tronglaubi Makhalai Kaida laiba Mitei Khulda Kuki Militant Singna Nomai Kapshilaki Adubu Mitei Khunja Volunteer Singna di Handuna Kapkide Kuki Militant Singna su Amuk Hadna Nomai Kapshilaki Hairi
ꯑꯁꯤꯗꯁꯨ ꯅꯠꯇ꯭ꯔꯦ ꯉꯔꯥꯡ ꯑꯌꯨꯛ ꯌꯥꯏꯉꯪꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯁꯨꯅꯨꯂꯣꯛ ꯀꯨꯀꯤ ꯈꯨꯜꯂꯣꯝꯗꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯁꯅꯥꯁꯥꯕꯤ ꯃꯤꯇꯩ ꯈꯨꯜꯔꯣꯝꯗ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯂꯧꯕꯨꯛꯇ ꯂꯧ ꯁꯨꯖꯔꯝꯕ ꯃꯤꯇꯩ ꯈꯨꯟꯖꯥꯁꯤꯡ ꯃꯤꯄꯥꯏꯅꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯈ꯭ꯔꯦ ꯁꯅꯥꯁꯥꯕꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯨꯀꯤ ꯈꯨꯜꯁꯤꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯀꯤꯅꯔꯦ ꯑꯃꯗꯤ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯅꯁꯨ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯋꯥꯀꯠꯂꯛꯂꯤ ꯁꯨꯄ꯭रीम कोर्टना ममांग था हाबदी हौकिबा सेप्टेम्बर 15 दा ताकिबा ऑर्डर अमगी मतुंगिना लाइसेंसिंग ngak senanaba yum thugaikraba amadi yum mai thakraba mafamsingda atoppa na lam khopchinaba honarakpa tingnanaba amadi ngak senaba manipur lengakta khangalakpadagi district singi magistrate amadi sp sing khudakta supreme court ki direction innaba ngarang order ama thorakre manipur da hauji goriba law and order gi phimasi yamna khakchina lawi irang number moiduna mayum makai mai thakraba mafam sing soidana ngak sengadabani karigumba supreme court ki order asi thoidaba tarabadi law gi matugina matik chaba action lakhutkani su hairakle Churachandpur district ki mairoi singi apunba loop ama oiriba joint student body JSB Churachandpur dagi Mar Students Association tokre JSB gi thabak thoram singa Mar Students Association gi wakhalon ga chanaraktabadagi JSB dagi toknanabagi warip ase lawbani hairi panba yai Cookie Students Organization KSO Churachandpur su JSB dagi tokle haina handakta lauthokpa ama laikhrabani lamdamasigi mahairoi singna school chatpada auto bhara bus bhara piba ngamdabagi awaba kaya mayoknariba si koknanaba government school singi student union sing punsinduna all manipur higher secondary students union forum ko ba masemnaba matung lairaba mahairoi singi khanbiraga mahairoi singi damak public transport bus ama akhanana chelhanbinaba transport minister Kasim Basungwa unaduna taksinkhre passenger gari natraga auto rickshaw gi bhara lairaba mahairoi kayana piba ngamlaktaba asida mideng thamlaga public transport ki thorang asi tawinaba haijarakibani transport minister na soidana public transport chelhanaba hotnagani haibagi achetpa thajabasu pirakre haire Manipur lengakna ngarang leibak pokpa numit tha manga pharaba ethnic irang asina maram oiduna Manipur dagi chen khraba makhoising adugi maral mathum sis tawdunaba miyamda haijarakre maral mathum lawge honarubada law and order gi phibam hena phachilaktaba yai hainasu lengakna makhathana phongdorakle Ministry of Home Affairs na hojik lariba monitoring system hena phagat hanabagi damak Indo Myanmar border paringda kilometer chamagi advanced smart fencing system sembagi thorang paikhalakadori fencing khaba watpa loidana Myanmar dagi athingba leitana miyoising changsilakpa asina ngasi Manipur da thokliba ethnic violence asi thokpagi maroiba maram amani irang asida haukiba mi ahumdagi hojik phawda yamdrabda miyoi chamaga humdramanga sikhrabani research work amagi matungina insurgency ga mari lenana thokpa thokdok chani supna amagi manungda Manipur khakta da thoklibasi chamaga kuntra taret ni hairi Jiribamgi Deputy Commissioner Krishna Kumar gi mideng makhada ngarangdagi hongna Jiribamgi ahanboina Sub Register Office Jiribamda National Gerenic Document Registration System registration tawba hokre miyamgi document khudimak system asigi makhada online registration tawragani loinana public na office ta laktuna wana ngainabagi awaba dusu koklagani register tawgudoriba general public amana mangdungna sub register office tagi appointment lawraga appointment matam aduda khakta laktuna ngaithok ngaisin tawnabagi awaba dusu koklagani hojiki oina system asigi data entry gi tabak thoram sing asi SGC Borobekra M Devananda supervise tawduna kanna pangthokli su hairi hojik atopa pawsing da muk lakminarase Khalistani terrorist Gurpatwan Singh Panuna amukasu India da threaten tawraduna Hamas gumna landagani warning tawrakre Canada dagi operate toriba aina thinkraba separatist group 6 for Justice
SFJ Chief Gurpatwant Singh Pannuna India da threat tawduna karigumba India na Punjab asum loksinduna leirabadi madugi reaction lakani Hamas gumna attack torokani haibagi warning pirakle Israel na Hamas ki mathakta laman khumnanabagi changsilakpa lanjang asida Gaza gi mathakta rocket na nong chubagum haithari F-15 jet singna lan gi phibam asi amuka hena kiningai gi masak ama haibadu oiri Nakalamaromda Hamas ki armed group na makoina phaduna thamliba Israeli hostage sing asi warning pidana hatkani Israel na yum amagi mathakta hek bombing tawba khudingi hostage amamam hatkani su hairakle Hatpagi live broadcast adusu thadokani ki halakle Piwamasida Israel na mayok nariba Israeli sing phakibagi hostage crisis hena sathirakle Phaduna thamliba Israeli singbo Hamas na human shield oina thamduna Israel gi lanjang ngak thoknaba honari panba yai Israeli chama hena Hamas singna phaduna pukhi amadi makoi gi mathakta wahaina phongdokpa ngambagi wangbada miot minei leptana chathari phaduna pukhiba Israeli singa du thibadani Israeli singna siba kidana Gaza gi mafum kyada naikhaiba haurakliba asisu Hamas na Israeli hostage sing otnebagi photo ubada tuzungningai oiri nupi angang amadi soinaiba sing yauna amatta lemna thadri tamthina otnaibiri phibam asidani Israel na Hamas maru phangna takhaigani haibagi achitpa wasak amaga loinana lan changsilakliba asisu Hauzik phawda Israel na Gaza border gi mafam kaya makogi control da purakpa ngamkhre Israeli Defense Force na control gi wangda chaluraba Gaza border laiba Israel gi town sing full control da amukhana purakpa ngamle haire adubu area sida Hamas terrorist khara hauzik su leramba yai loinana Israeli lanmi amadi Hamas gi marakta mafam kharada khut thoknari haibagi pawsu mahakna phongdorakhi Palestine gi report amagi matungina Israel na landarakpa sida Palestinian sibagi masing chatret ka humdra sukre aduga sokpana lising mari hele hairi Israel gi su lan asida sibagi masing jamapan henkre UN su upai leitabadagi lan yengduna leibagi phibamda adumak leire malim gi lebak sing asisu lebak ani asigi michangda tangkhai lepagum uba fanglakle Maragasida Malem gi mapangal kalaba leibak mangagi luchingbasing habdi US, UK, France, Germany amadi Italy na makoi Israel bu sogotli haina joint statement amasu ngarang thadorakre Malem gi mafam kaya dagi tanatana India dagi su Israeli kaya maribak kannabagi lan yawnaba Tel Aviv tamna changsilakpa uri Terror bu maithiba pigani Israel singidi nation first ni haina pawmisingda phongdorakhi tasengna su Hamas na ahobda landarakhiba dugi manungda khwaidagi miyamna nungaina khidaba pena khidaba si festival gamailina na jagoi isegi thorom amada landakhiba aduni malemgi leibakya gi miyoi singaloina na Israeli pakhang leisabi yauna chani humpu hena sikhiba mafi marol mafam khangdana thawai hingnanaba chenkhiba sing adubu tanaduna Hamas na kapkhiba lambida hakchang amadi ikhengna pampena khibadu angakpa yenghaidaba saktam ama oikhi Israel gi khul amakhaktada asiba hakchang chama hena taduna leirambasu thengnakhi hairi amade India ki Prime Minister Narendra Modi na Israel ki Prime Minister Netanyahu ga phone gi kuthangda wari sanabaga loinana India Israel gi damak lepli haibagi thajaba phongdokre jeraga sida Qatar na khuthingjilakpaga loinana lan lepnanabagi maikai aniga wari sanage hairakle Malemda lariba Muslim leibak singi manungda ihan hanba Muslim leibak oina UAE na Palestinian Islamic Group Hamas na Israel gi matakta landakhiba adubu kanna pendaba phongdorakle masi sathiba amadi grave escalation ni su hairakle Maragasida India amadi Israel amasung Palestine animaki marupni maramaduna lanasigi waroishin ama puraknaba Indiana khut tingjin pham thoi haina India da Palestine gi ambassador oina leiriba Adnan Abu Al Haizana NDTV gi interview amada phongdorakhi Palestinian gi president na European lebak kayaga su wari sanari haina Al Haizana makatana phongdorakhi Ngasige India Arambai News Guwahati da Maitelon gi pau sandokchaba matang sa loisinjabaga loinana tabiriba singbu amuka sohanna kurumjari